ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯩꯁꯦꯝꯕꯗꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯃꯁꯥꯗꯣ ꯍꯔꯥꯎꯕꯗꯩ ꯊꯛꯊꯛꯀꯜꯂꯤ. ꯍꯥ, ꯑꯁꯦꯡꯕ ꯏꯇꯥꯎ? ꯄꯨꯟꯁꯤꯕꯁꯨ ꯅꯣꯡꯃꯤ ꯈꯨꯝꯂꯩ. ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯍꯥꯟꯅ ꯈꯪꯗꯕꯒꯤꯅꯤ. ꯔꯟꯕꯤꯔꯁꯨ ꯍꯥꯏꯖꯤꯜꯂꯩ. ꯍꯥꯏꯒꯨꯝꯗꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯅ ꯑꯉꯥꯡꯗꯣ ꯌꯨꯝꯗ ꯂꯩꯕꯗꯣ ꯀꯨꯏꯃꯜꯂꯦ. ꯇꯟꯊꯔꯅꯤ ꯋꯥꯅꯤ. ꯃꯣꯏ ꯇꯝꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯈꯔꯗꯤ ꯗꯦꯜꯂꯤꯗ ꯆꯪꯈ꯭ꯔꯦ. ꯃꯥꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯌꯥꯗꯕ, ꯑꯩꯅꯁꯨ ꯌꯥꯅꯤꯡꯗꯦ. ꯃꯤ ꯐꯠꯇꯕ ꯌꯥꯝꯁꯜꯂꯛꯄꯁꯤꯗ ꯏꯀꯤꯗ ꯀꯤꯔꯦ ꯏꯇꯥꯎ. ꯄꯨꯟꯁꯤꯕꯅ ꯃꯈꯥ ꯁꯝꯊꯔꯦ. ꯃꯈꯥꯗꯤ ꯇꯝꯊꯗ꯭ꯔꯦ. ꯂꯩꯁꯦꯝꯕꯗꯣ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯑꯣꯜꯂꯤ. ꯏꯇꯥꯎ, ꯉꯝꯗ꯭ꯔꯦꯗ. ꯑꯁꯤ ꯐꯥꯎꯕ ꯌꯥꯝ ꯋꯥꯅ ꯇꯝꯍꯜꯂꯤꯅꯤ. ꯏꯃꯥꯒ ꯕꯕꯥꯒ ꯊꯕꯛ ꯑꯀꯟꯕ ꯁꯨꯕꯁꯨ ꯉꯝꯗꯦ. ꯃꯥꯅ ꯃꯈꯥ ꯇꯝꯊꯕ ꯄꯥꯝꯂꯕꯒꯗꯤ ꯇꯝꯊꯍꯟꯁꯤ. ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯂꯛꯀꯦ. ꯔꯟꯕꯤꯔꯗꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯁꯦ ꯈꯖꯤꯛ ꯆꯤꯡꯅꯩ. ꯅꯣꯡꯃꯤ ꯄꯨꯟꯁꯤꯕꯗ ꯐꯩꯔꯞ ꯌꯦꯡꯉꯤ. ꯀꯔꯤꯅꯣ ꯁꯤꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯕꯣ? ꯄꯨꯟꯁꯤꯕꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ. ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯗꯣ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ. ꯂꯩꯁꯦꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯖꯗꯦ. ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯤ. ꯑꯁ, ꯃꯈꯥ ꯇꯝꯊꯕꯒꯤ ꯋꯥ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯅꯥꯎꯕꯤꯗꯤ ꯍꯔꯥꯎꯖꯔꯅꯤ. ꯏꯇꯥꯎꯒꯤ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ. ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯍꯥꯏꯔꯛꯏ. ꯂꯩꯁꯦꯝꯕꯁꯨ ꯅꯝꯕꯔꯗꯣ ꯅꯝꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ. ꯁꯦꯞ ꯇꯧꯁꯤꯜꯂꯒꯦꯀꯣ ꯏꯇꯥꯎ? ꯍꯣꯏ. ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯂꯩꯁꯦꯝꯕꯁꯨ ꯆꯠꯈ꯭ꯔꯦ. ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ. ꯃꯄꯤ ꯍꯣꯡꯗꯣꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯏ. ꯂꯦꯝꯕꯤꯁꯨ ꯁꯨꯃꯥꯡꯗ ꯂꯩ ꯃꯈꯣꯡ ꯁꯪꯂꯤ. ꯄꯨꯟꯁꯤꯕꯁꯨ ꯋꯥ ꯂꯥꯟ ꯉꯥꯡꯗꯦ. ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯐꯣꯟꯗꯨ ꯌꯦꯡꯉꯤ. ꯋꯥꯆꯞ ꯆꯪꯂꯒ ꯁ꯭ꯇꯦꯇꯁ ꯃꯊꯪ ꯌꯦꯡꯂꯨꯕꯗ ꯂꯩꯁꯦꯝꯕꯒꯤ ꯁ꯭ꯇꯦꯇꯁ ꯊꯝꯂꯝꯃꯤ. ꯃꯃꯤꯠꯇꯣ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯏ. ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯊꯗꯨꯅ ꯐꯝꯂꯝꯕꯗꯣ ꯄꯨꯛ ꯍꯧꯒꯠꯂꯤ. ꯈꯨꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯇꯥꯟ ꯆꯥꯅ ꯂꯥꯏꯖꯒꯤ ꯐꯣꯇꯣ ꯑꯃ ꯊꯝꯃꯝꯃꯤ. ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯋꯥꯏ ꯂꯨꯞꯁꯟꯅ ꯐꯣꯇꯣꯗꯣ ꯖꯨꯝ ꯇꯧꯔꯒ ꯌꯦꯡꯉꯤ. ꯅꯣꯛꯃꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ. ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯁꯨꯝ ꯌꯦꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯃꯤꯠꯅꯔ ꯃꯥꯒꯤ ꯁ꯭ꯀꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ. ꯉꯧꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ. ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯉꯧꯁꯤꯒ ꯃꯥꯟꯅꯗꯦ. ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ. ꯏꯔꯨ ꯂꯨꯔꯒ ꯁꯤꯠ ꯅꯥꯜꯂꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯃꯁꯨ ꯌꯥꯎꯏ. ꯃꯁꯛꯁꯤꯒ ꯀꯨꯆꯨꯁꯤꯒ ꯁꯝ ꯃꯌꯥꯝꯁꯤꯒ ꯁꯝꯕꯨꯟ ꯄꯨꯜꯂꯒ ꯑꯁ, ꯃꯥꯅꯒ ꯅꯔꯁ ꯑꯣꯏꯔꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯅꯤꯗ. ꯑꯅꯥꯕꯒꯤ ꯁꯦꯕꯥꯒ ꯇꯧꯔꯗꯤ ꯊꯨꯅ ꯐꯗꯧ ꯃꯥꯜꯂꯤ. ꯑꯅꯥꯕ ꯅꯠꯇꯦ, ꯑꯩꯁꯨ ꯅꯥꯔꯕꯅꯤ. ꯃꯥꯅ ꯂꯥꯌꯦꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯂꯩꯁꯦꯝꯕꯁꯦ ꯇꯦꯛꯁ ꯊꯥꯖꯤꯟꯈꯤ, ꯍꯌꯦꯡ ꯀꯥꯎꯗꯅꯕ. ꯔꯤꯁꯨꯃꯅꯤꯗꯣ ꯁꯨꯛꯆꯜꯂꯒ ꯇꯥꯏꯄꯤꯡ ꯇꯧꯔꯤ. ꯂꯩꯁꯦꯝꯕ, ꯂꯥꯏꯖꯗ ꯍꯌꯦꯡ ꯄꯨꯔꯛꯄ ꯀꯥꯎꯅꯤꯀꯣ. ꯇꯥꯏꯄꯤꯡ ꯇꯧꯔꯒ ꯁꯠ ꯊꯥꯕꯗꯤ ꯉꯝꯗꯦ. ꯃꯁꯥꯗ ꯇꯨꯖꯨꯡꯕ ꯐꯥꯎꯕꯒꯨꯝ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ. ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ, ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯕꯗ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯖꯟꯕ ꯑꯣꯏꯅ ꯈꯟꯈꯤꯗ꯭ꯔꯥ? ꯇꯜꯂꯦꯗ, ꯊꯥꯔꯣꯏ. ꯃꯆꯤꯟꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯏꯔꯤꯕꯗꯣ ꯀꯛꯊꯠꯂꯤ. ꯐꯣꯟꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯑꯃꯨꯛ ꯂꯩ. ꯑꯩꯅ ꯆꯝꯅ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ. ꯍꯣꯏꯗ, ꯆꯝꯅ ꯈꯟꯗꯣꯛꯄ ꯌꯥꯏ. ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯅꯛꯁꯟꯅꯔꯛꯀꯗꯣꯏꯅꯤ. ꯀꯩ ꯍꯥꯏꯅꯤꯔꯒ ꯊꯥꯗꯣꯏꯅꯣ? ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯒ ꯊꯥꯅꯤꯡꯉꯤꯗ. ꯑꯩꯈꯣꯏ ꯍꯦꯟꯕꯗ ꯋꯥꯔꯤ ꯁꯥꯕꯦꯛ ꯁꯥꯗꯣꯛꯁꯤꯔꯥ? ꯑꯁ, ꯀꯣꯛꯁꯤ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯦꯗ. ꯊꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ, ꯑꯃꯨꯛ ꯊꯥꯅꯤꯡꯉꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯐꯣꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ. ꯃꯤꯉꯣꯟꯗ ꯇꯦꯛꯁ ꯊꯥꯕꯁꯤ ꯁꯨꯃꯥꯏꯅ ꯂꯨꯅꯕ꯭ꯔꯣ? ꯅꯣꯛꯃꯤ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯅꯝꯃꯤ. ꯂꯩꯁꯦꯝꯕ, ꯅꯣꯏ ꯕꯕꯥꯅ ꯗꯤꯜꯂꯤ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯩ ꯅꯨꯃꯤꯠꯇꯨꯅꯣ ꯁꯅꯥ? ꯂꯦꯝꯕꯤꯗꯣ ꯂꯩ ꯏꯁꯤꯡ ꯆꯥꯏꯅ ꯍꯥꯏꯔꯛꯄꯅꯤ. ꯄꯨꯟꯁꯤꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯌꯦꯡꯂꯛꯏ. ꯄꯨꯟꯁꯤꯕꯗꯤ ꯇꯔꯪ ꯑꯃꯗ ꯂꯩꯔꯤ. ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯤꯕ ꯅꯠꯇꯦ. ꯂꯦꯝꯕꯤꯗꯣ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ. ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯇꯥꯏꯄꯤꯡ ꯇꯧꯔꯒ ꯊꯥꯈꯤꯕꯗ ꯉꯥꯏꯔꯤ. ꯁꯤꯟ ꯇꯧꯈ꯭ꯔꯦ. ꯌꯥꯝ ꯊꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ. ꯑꯩꯈꯣꯏ ꯗꯥꯁꯧ ꯂꯩꯇꯦ. ꯔꯤꯄ꯭ꯂꯥꯏꯗꯨ ꯄꯥꯔꯒ ꯐꯣꯟ ꯄꯥꯏꯔꯤꯕꯗꯣ ꯂꯥꯏꯖꯅꯤ ꯈꯪꯂꯛꯄꯗꯒꯤ ꯃꯤꯍꯨꯟ ꯆꯣꯡꯈꯠꯂꯛꯏ. ꯐꯣꯟꯗꯨꯗ ꯃꯃꯤꯠꯇꯣ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯏ.
ꯂꯦꯝꯕꯤꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯊꯣꯔꯛꯏ ꯄꯨꯟꯁꯤꯕꯒꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯕ ꯃꯑꯣꯡꯗꯨꯗ ꯏꯉꯛꯉꯛꯏ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯒ ꯁꯅꯥ ꯀꯩꯗꯧꯔꯦ ꯄꯨꯟꯁꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯃꯥꯏꯗꯣ ꯍꯪꯒꯅ ꯌꯦꯡꯂꯛꯏ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯗꯦ ꯇꯔꯪ ꯑꯃꯗ ꯂꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯄꯨꯟꯁꯤꯕꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯁꯣꯝꯗ ꯐꯤꯂꯝ ꯑꯃ ꯌꯦꯡꯂꯤꯉꯩꯗ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯂꯦꯝꯕꯤꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯏ ꯄꯨꯟꯁꯤꯕꯒꯤ ꯃꯁꯥꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯅꯪ ꯐꯤꯂꯝ ꯌꯦꯡꯍꯧꯗꯦ ꯉꯥꯏꯈꯣ ꯅꯪ ꯉꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯂꯥꯏꯒ ꯎꯅꯔꯕ ꯖꯥꯠꯂꯣ ꯑꯩꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯐꯣꯟ ꯌꯦꯡꯂꯒ ꯅꯪ ꯍꯧꯖꯤꯛ ꯅꯊꯟꯇ ꯅꯣꯏꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯅꯣꯛꯈꯤꯕ꯭ꯔꯅꯦ ꯅꯣꯛꯇꯦꯗ ꯏꯃꯥꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯂꯦꯝꯕꯤꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯏꯁ ꯂꯥꯏ ꯎꯛꯅꯔꯦꯗꯅ ꯍꯧꯖꯤꯛꯇ ꯅꯣꯛꯏꯗꯨꯕꯨ ꯅꯣꯛꯇꯦ ꯍꯥꯏꯅꯦꯍꯦ ꯅꯪ ꯉꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯦ ꯁꯅꯥ ꯍꯥ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯅꯤ ꯑꯩꯒꯤ ꯍꯧꯅꯕꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯅꯪ ꯍꯧꯖꯤꯛꯇ ꯅꯣꯛꯏꯗꯨꯗꯤ ꯅꯣꯛꯇꯦ ꯍꯦꯛꯇ ꯍꯥꯏ ꯑꯩꯅꯅꯦ ꯅꯄꯥ ꯗꯦꯜꯂꯤꯗ ꯀꯩꯗꯧꯉꯩ ꯆꯠꯀꯗꯕꯅꯣ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯑꯩ ꯏꯙꯧꯗ ꯐꯣꯟ ꯇꯧꯔꯒꯅꯦ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯁꯪ ꯑꯃꯇ ꯀꯠꯊꯣꯛꯁꯤ ꯍꯥꯏꯕꯁꯨ ꯅꯣꯏ ꯅꯄꯥꯅ ꯆꯥꯅ ꯌꯥꯗꯦꯗꯣ ꯑꯁ ꯏꯃꯥ ꯌꯥꯔꯦꯕ ꯕꯕꯥ ꯍꯪꯆꯤꯠ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯂꯦꯝꯕꯤꯗꯣ ꯇꯥꯁꯟꯅꯗꯦ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯃꯄꯥꯟꯒꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯈꯨꯔꯝꯕ ꯂꯣꯏꯕꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯈꯜꯂꯦꯕ ꯑꯩꯅ ꯖꯟꯇ꯭ꯔ ꯑꯃꯠꯇꯗꯤ ꯁꯤꯖꯤꯟꯖꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯗꯕꯅꯦꯕ ꯂꯦꯝꯕꯤꯅ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯎꯕꯗ ꯑꯍꯦꯟꯕꯗꯣ ꯏꯉꯛꯉꯛꯏ ꯏꯃꯥ ꯀꯩꯗꯧꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯂꯦꯝꯕꯤꯗꯣ ꯂꯦꯀꯛ ꯇꯧꯏ ꯑꯍꯦꯟꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯅꯌꯥꯝꯕꯁꯦ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ ꯑꯩꯅ ꯋꯥ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒꯅꯦ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯑꯩꯅꯦ ꯏꯙꯧꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯏꯙꯧꯗ ꯌꯦꯡꯂꯨꯕꯗ ꯀꯩꯝꯇ ꯐꯥꯎꯔꯣꯏ ꯃꯤ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯔꯛꯄꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯅꯤ ꯏꯃꯥꯅ ꯄꯪꯈꯟꯗ ꯈꯟꯖꯜꯂꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯁ ꯅꯌꯥꯝꯕꯕꯨ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕ ꯑꯍꯦꯟꯕꯁꯨ ꯃꯥꯅꯕ ꯑꯗꯨꯝ ꯍꯥꯏꯖꯜꯂꯤ ꯀꯣꯏꯔꯕꯅꯦ ꯊꯥꯖꯗꯕ꯭ꯔꯥ ꯊꯥꯗꯤ ꯊꯥꯖꯗꯦꯗ ꯅꯨꯄꯤꯗꯨꯕꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯏꯃꯥꯒ ꯆꯥꯟꯅꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯑꯍꯦꯟꯕꯗꯣ ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯉꯤ 이마기 라이 구름보다 하늘 루실고 이마기 라이 군인두가디 khara chanaba watkani doctor iri khangabo sebagidi keshu khalluni doctor ni iri khaidi nangda jago doctor taminar padu natro phare doctor ga chanare lining ba haidi ekhoida laaga mana khangda haitaba loina takpiraga loi lining da badi yade imana bu pamjarabadi pusalo haidana aidina han makai khangda bagini hojikti thaujaladabani ꯆꯦꯜꯂꯛꯀꯦꯔꯥ ꯑꯩꯈꯣꯏ ꯆꯠꯂꯒ ꯍꯥꯏꯅꯔꯨꯁꯨ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃ ꯇꯧꯕ ꯇꯥꯕꯅꯤ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯏꯙꯧ ꯌꯦꯡꯂꯔꯣꯏꯀꯣ ꯍꯦꯟꯕ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ ꯑꯍꯦꯟꯕꯗꯣ ꯅꯣꯡꯃꯤ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯄꯞ ꯊꯣꯔꯛꯏ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯗꯣ ꯃꯃꯤꯠꯇꯨ ꯌꯦꯡꯈꯤꯕ ꯑꯃꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯒ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯒ ꯏꯁꯩ ꯉꯪꯗꯅ ꯆꯪꯉꯛꯏ 이세이도 다보다 분시보도 ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯃꯃꯤꯠꯇꯣ ꯐꯩꯔꯞ ꯑꯍꯦꯟꯕꯗ ꯌꯦꯡꯂꯛꯏ ꯑꯍꯦꯟꯕꯗꯣ ꯃꯥꯒꯤ ꯀꯥꯔꯟꯗ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯇꯨꯝꯗꯕꯤ ꯃꯉꯥꯟꯅꯅꯤꯀꯣ ꯄꯨꯟꯁꯤꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯍꯟꯕ ꯂꯩꯇꯦ ꯑꯍꯦꯟꯕꯁꯨ ꯃꯈꯥ ꯁꯝꯊꯔꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯆꯦꯛꯁꯤꯜꯂꯨ ꯗꯥꯆꯣ ꯗꯣꯛꯇꯔ ꯑꯣꯏꯔꯁꯨ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄꯗ ꯍꯦꯛꯇ ꯆꯠꯈꯤꯗꯣꯔꯤꯕꯅꯤ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯇ꯭ꯔꯗꯤ ꯅꯨꯄꯤ ꯐꯪꯗꯕꯅꯤ ꯇꯥꯁꯤꯟꯅꯔꯝꯗꯕ ꯅꯨꯄꯥꯗꯣ ꯑꯍꯦꯟꯕꯗ ꯈꯪꯉꯤ ꯌꯦꯡꯂꯛꯏ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯤ ꯑꯍꯦꯟꯕꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯂꯥꯏꯖꯗꯨ ꯅꯨꯄꯥꯒ ꯀꯣꯏꯔꯝꯂꯗꯤ ꯗꯥꯆꯣ ꯑꯩ ꯐꯦꯛꯇ꯭ꯔꯤꯗ ꯅꯨꯡꯇꯤꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯒꯥꯔꯤꯁꯦ ꯗꯥꯆꯣ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯄ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯤꯁꯤꯔꯣ ꯄꯨꯟꯁꯤꯕꯗ ꯐꯠ ꯈꯨꯝꯂꯩ ꯑꯩ ꯑꯗꯨꯝ ꯊꯧꯒꯦꯗ ꯅꯨꯃꯤꯠ 5-6ꯅꯤꯗꯤ ꯋꯥꯠꯂꯤꯗ ꯑꯩ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯆꯔꯒꯦ ꯅꯪ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯖꯔꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯗꯣ ꯑꯩ ꯀꯣꯛ ꯁꯥꯒꯠꯂꯤ ꯒꯥꯔꯤ ꯊꯧꯕꯁꯤ ꯄꯨꯟꯁꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯒꯥꯔꯤ ꯊꯧꯔꯒ ꯈꯔ ꯆꯠꯂꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯍꯥꯏꯗ꯭ꯔꯤ ꯑꯍꯦꯟꯕꯗꯤ ꯆꯤꯡꯅ ꯂꯩꯕꯗꯣ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ ꯃꯌꯥꯝꯕꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯗ ꯊꯃꯣꯏꯗꯗꯤ ꯈꯜꯂꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯍꯥꯏꯁꯤꯗꯤ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯗꯥꯆꯧꯒꯤ ꯃꯀꯣꯛꯁꯦ 11-12 ꯀꯥꯕ ꯑꯉꯥꯡꯒꯤ ꯀꯣꯛꯀ ꯆꯞ ꯃꯥꯟꯅꯔꯝꯗꯣꯏꯅꯤ
Gari thauba tankraba mana gari thaudana chali. Henba, Sana, sak charasi la'o. Rasina thongjinduda lepaga hairakpani. Anido mamai pulap leithurei. Ahenbadu ingangakna kaino ngasidi chak yam ngalida. Inambe mase ayuktane partha tawbani. Aduna changana sadaba yaroidaba. As akhoi ma sidiko kanadabada masa soknaba thabak yam tawida. Lao lao. Punsiba phamlibadu hogoli. Sumangda hangchik langbasisu nungaine he. Nungai rakhini da cho. Chak chathorsi lo katan babua. Hoi. Asumna numidangi chak toknaraba matungni. Laisembado luhongba ma chaluraga halakpani. Firol hongdoktringai laizigi kada hana changlai. Naubi. Lingjal mamado khara phawrabo. Laiza su phone da wari parambani. Matangdi yam chadre laisemba changlai bado. Mina haiba ngangba khumningdaba yam set oirakpagi matangni. Phone do yena khumlai. Khara phawre. Imadi. Idom chaoida film yengba. Oh, nang chak charabo plau purakpani. Plau janingde. Phone do yenglaga adum khumlakpaduda laisemada jeptharaga phone do yengi. Yes, wari parira. Amta to wari sanase. Kaino khangde wari sida lay. Karidabu nungaino khangde. Laijisu mabungna nganglakpaduda kiba mali. Phone do nakana thammi. Laisembasu phamung machiduda phamtharei. Nang sa yengdi akoi hospital da lao hairi. Ai ngasa haige torambani. Hatu hairamma nangri. Laizado ngakchanani yengkhalei. Kaidobuna tacho. Nahangi aigi manaba doctor dunane nang puraga lao hairi. Nangsu akoi hospital da pubu yawadabani. Ha, asengbairo tacho. Nangi che changba phajana thamu. Hayeng hatu mu kaunani. Hoi. Tumo phone do aingoda mu piro. Ai mu pairgi. Wari do yam nungaiba matang oikhibani. Phone do pidi piningdabani. Adubu mabungna piro haibadusu piroi haiba ngamdabani na phone do pithokre. Laisembado hek thokibaga laizada peri. Wari siga pazabase hek mungbi kreba. Hero do lakrabani ba. Heroine duga thengnadabra. Do tang khangningbani ba. As aidi ahing tumbaga yaro. Kamai tawni side. Upai leite longna tumthai. Mami to chumring panglaga wakhalda sakhali. Cha khaba pithakibaduga wari sanarudoisi idi kahi. Kai hangladujano. Mihunse kaino mitau tawida. Laizado tumma yadre amadam on chep tawduna leirabani. Tanjado da ngasai punsibana text harakibado ningsingai. Makok to khasa thangatuna. Tacho doctor do text harambani. Laisemasu khumlei. Asomda su punsibaso tumthaba yade. Wakal pangkhanda khali. Tumlambado hagotuna upudagi firol mayamdo kari sesige khali. Adamna nongmata tawdabani. Firol setpada masana na setli. Adubu phajaba khalaga setpagi wakhalsi nongmata khaludi. Dressing table mamangduda jangsilaga purito apamba khali. White color ki main shirt tuna magi apamba oile. Black color ki formal pant tuga masada thangjinduna yengi. Sima channel. Mingsel da taribu mami du uraga ngasai makai angawbugum tawribado huziktada gyan tarai. Masama tanda ikaijay. Nungmi machinda sa tablap soli. Masa khangdana pungangoba haibado ay wirini. Pungkya takrabasana. Phone da paikhalaga pungyengi. Baro tarai. Yam ngaline. Masigi pungse sungchat chatrabagi nung tawrida. Tumbasa yade nungan gadapsa wali. Kamay na di ahing silin gani. Phone da isay tharaga nungmi tawdana laikre. Ahing dumatum dabi adum loishinkre. Mathangi numit ni hospital chalamdaido masado ithak-thakali. Ngarang khankiba dress to seli. Masamdo ngasidi ningthina masana na hali. Mahausa hatu tawbudo ngasidi tawkhidri. Bag to pairaga makhada kumthari. Nandodo mayai kada phamlambani. Punsiba thorakpa ubada. Sana nangbu chak charabro. Chare baba.
Ngasidi nganmandro. Hoi baba, ngasidi khara ngali. Ngai ha wari sanaba yagadro. Emergency leibro nangya. Hoi baba, emergency leiri. Phare phare, adudi chalo. Wari amata sanage tawbani. Horen halaga sanarasi. Ipan pandabi gam gam chakre. Punsibado mapada oidaba nganglamlaga. Nandodo makuk cheptharaga majana chakhibado yengi. Maithongda apenwa minoka manokladuna. Fazaida aigi zase. Masi chahi phanayam yamamani. Imau thiba yarabani. Hospital ki patient mayam ki khalingaida isa ki wakhalsu nongmate khanjilude. Asomda punsibasu hospital yore. Laizaga laisembagasu yumdagi thorakpa hore. Hospital yoromdaida nangore matagum mangau thiba nongmasu tanja kaina phudit phuna chusilai. Asomda punsibadi patient yengba haukrabani. Ngak laibaga laisemboisu yoksilai. Laizado nong kharadi chole. Laisembado punsibagi rumadom da hanalai. Patient mayam phamduna lairmi. Nawiya nang sida ngak phamu ingadra. Nakuk tu chole ne tawrise. Haina haina pocket dagi lumanu lakthoklaga laizada pi. Se rumal sina nakuk tumda daitho. Ai manung da hanam da jangluki. Patient mayam siga wari sanabado yagadaba mande. Hoi Dai Cha. Laisembado phat jangsin mangamde Nancy gi manak jangsali. Sister, ai manung damda jange yagadra. Ngai khu patient thoraga jangbiyo. Hoi. Laisembado thongjin mayada da leptuna lei. Nancy do laizada hairab yengi. Anaba yengdoira. Yengloi doctor ga wari sanagadaba. Oh, nupi sidi kanano. Icha nupi ni. Maso JNM loirabani. Sida punaba doctor ga wari sanage dawbani. Nancy do laizada hairab yengi. Nokmi karemnana hairi. Nurse na wai jairabani da. Nancy gi wado tabda laisembado bit khangan hali. Konjel do khazik tapthari. Ekhoi gidi besagi nati experience hoina ba tahunge dawbani. Oh, doctor ne abirabadi phai kisakai deda. Talaktu da patient su thorakle. Laisemba Nancy da hairam dabi room du da changli. Doctor nongta silatana laisi sa sole. Kuina laibida ngang da nungairwe. Hojik changan jarake nungairodra. Laisemagi khwai da punsibado mami to phairab yenglei. Ida free hoina dum haiba kedoge ai saurkani ko thaina gi phagi do adum taro yam free hoina ni aina haisi phagi di patang chana dawani bulap changwina rasu yabasida laisa kopsin biro hoi laisemado thokraga punsibado mihun chongkhalei masado ipa pakhali makutuna mamaido amuktang nanthai laisaga laisemagado mari changi punsibasu pisumani do sukchalaga laisari yengi Nong chotpagi masado chukchali, makok tu choli. Seliba firol duso kabak cholabani. Laizaga laisembaga chair du da mamam phami. Punsibaso gyan khangda dai. Nawiya nangi file do doctor de yengalo. Mong hada makuta pari bu file do punsibagi mamang du da thammi. Wadi ngangdi. Nupa maso file du da yenglaga. Yengda suyaleda hayeng da gilaw. Nangi duty matam di ay horen phone da hairak Nasigidi yumda halo, kuina lay tharano, nasado nong chotpanina nani.